Wari safugi maikaidagi akong sanba thoksomna tabiribasingbu taramna oksari. Haujik amuk lobirasi aibi Basanti Kangjamgi Karubi hairiba wari asigi Nepal suba tangka. Sakhen bigi wahi singdu tabada khaba yamna sauningba minok ama khonjel hauna noklaba matung sauna hari. Oh, itaima aishu ngasai khangi wafam asigi matangda itaimna kari hairakadaga haibido aidi yam nokningi. Itaima gumbi nupisi malem sida atangmani huinaw chawna bi yoklaka leitol le I haiduna na khoibu minungsi utun mafam aduda pusindun thamlubagi mahina achan bagi mama mapa ani basu itai magi khusel taurangna gari accident thoganduna hatok pikre matam aduda sakhen bisu sauna ri khaba karino nangna haukraba wari kaya puthokuna aibu amukka hena koksa na bkhona riba maduda nangina thokare lebage madu pomnamak aigi privacy ni masigi matangda nangna khuthingjin bam thokte adugana khoide aina sel piduna nekpa minai nangi nathibong thakpiribi nabi ma ingonda thaksi kasi yaudaba nang ma kaina season aduna pautak pibi yabra nang bumi kubasida hatuk pangami habisai masikagono khabasu hande maramdi mahak hingdun leire mahakna tawkiba fataba thabak mayam adu sum khalluraga amuk hatuk basu yada prok hek chakle aduna sat khumlai itaima saghenbe nangi napaldo hojik phaw handli aikoi se kayada panglubra nangna aikoi mitta sel khara uhanduna mit thakad handuna sel magi mayaina aphapata kari sukhanthaba ngamkite maduna maram oraga nongbata su mingonda akaiba tawkidaba inaw achan badu aikoi mari changduna hatokpiki masi haraga khabadu ningamdabagi piranga loinana amukkasu makha tari lairaba mapok oikiduna migi thabak suba yauduna sel tanki adubu phangliba khusuman aduga wangliba potchegi mamal siga kenaman khiduna nongmagi imungi phibam soksilaki madudagi sel mabu phanglabadi haina fattaba lambi asida khong thangsilaki adubu fattaba lambi asida lamjing kibasu nangna sakhen bidu khabana hairiba mayamdu taraba matungda sat hari mi oina poklaga nasana tawudwa thabak adu aphapata khajiktang phaw khanthaba ngamda nasana pangthokluba fataba thabak adu aina lamjing kibane haiduna aingon tainari madudagi sakhen bidu maya ani du chiksinaraga yamsu kandabida makha taradun hari aigi wadi wafam asigi matangda aibu chenhalakpa yaroi aina hariba wasida anam kandru lamhelabadi nangda natana nangi imung manung pulap yauna asibagi khayata tare habise masi nang kaugado masi hairamnaga phone tu sat kakthali aduga somdana khabana khali hojikti wathugasi sumsum chawthorktuna miyam humna khangnadringaida asingba singdu loina haidokibana pharani masidagi masamak police station da chalaga surrender tawrurage haina lepkhre aduga nakal amadana karubidu makhoi ahum hatkhra matung watliba amasidi karamna hatchige haina masida kunduna wakal khalibani taniadi karubina kari khalibage haibadu khangdabanina masangamdraba haina hanglai karubisu taniana hanglibadu khangladuna karisu tawde haiduna mangaktu thangatuna hari taniasu karubibu nungsina nanthabiraga adu karubi ayumda nongmanini leirukige ko aina handak yumsida amuk lakpu matamdadi nangi achanbu mapudo aingonda sinau ko icham chamna ngangliba taniagi wadu tabada karina paukhum pigani haiba khangda kai luktharaga tuminna kundru leiri karubisu taniasu karubina hoi mai haida makai tuminna lukthabaduda amukka suhari karu karigino
nang na tumin na kundrung leiriba nang mabu ifam da sinaba ngamlaroidra handakti karubi du Tania da sat yenglai aduga mitlu ani da pirang ihona mangaktu sat sat nomlai mahakna Tania gi mafam da achanba sinaba ngamlaroi haina madu ubada Tania du karubi gi masa paiduna nomlaga hayo karubi mahak ta sengna taibang palasi thatuk tu chat khrabara karubi su mapi tu tap tana mangtu amuktang nomlai hoi haibagum madudagi Tania du karubi gi manaktagi khangchat chathuklaga maithung sukna kari haiba mabu matau karamna nate karu ma hinglam kini aina mafam asida leiribasi mabu ngairibani masi hairaka Tania du amuk kablakle tanja aduda sagen bisu sangsilai aduga Tania na kappagi maram hanglai Tania su sagen bida munna yenglaga mama da chandu sikre hairibasi chumbra sagen bina nangonda di kanana hariba Tania makutu karubi da thilaga karuna sakhenbi karubi da sat onsilaga chairi karu karino nangna mathongaram khangda mi amabu sire taibadi nang kari khangbage karubi su sakhenbi da yenglaga mamit ani du chakup kuptuna phuk haugaluktuna sakhenbi gi manakta sangsillaktuna piji du chiklaga hairap chingi karubi na hairibadu thajadragadi chasilaw yenglusilaw haibagi mawngni matam aduda sakhenbi mana ilibu phidu tap pairaga khangsing chingdun hari ai thabak yam lai nangi na tung inadun kuisa chatpadi ai ngamloi sa nanga mi aiga karamna chatminagani mafam barang sukhangdana madu ubada Tania karubi gi manakta sat sangsinduna makokta makuttuna nanthabiraga hari karubi aigo ina sasilao matam aduda sakhenbi Tania bu khangkau kori Tania su chap leptuna mapi ira chena tapna mama ai chaluge da chanbado udabu kuire ai magi khungul liruge Tania na wadu hek haiba loirakpada sakhenbi Tania gi khudang du tap paiduna imung da chingsinkre matam aduda Tania karubi bu hanjin kawi karubi su Tania na mabu kauraga imung da changkiba aduda yamna nungaitana yengduna leri aduga asumna magi wakal da haijai Tania aina mafam asida leiribase nangbu senaribani karigumba nangna yum asida leiramdaba taragadi aisu yum asida leiramloye nangna di aigi achanba mapu aduna nangbu nungside haina waruribado magi thamoi masak khangdabagini aigi achanba mapuna nangbu kayam nungsijabage haibado ishwar manadi soidana khanglamgani ko nakal amadana khaba sakhenbida laman khumningbana ngauri madugi tanja aduda magi phone adu ring lai masu kanano haini yengi adubu sakhenbi orami madudagi masu phone adu sat paikhati phone adu hek paikhatpaga sakhenbi na hari khaba tabra khaba su sauningna khumlai iteima kari karamba anuba thabo ma lere kari tawjo khwai bano karamba pawki lambida amuk chatlo haigi khanbano sakhenbina tapna khaba nang ingonda sawgun ko ibani kari no khara bangai da haina kre mado ai shu haifong khangdaba dagini ado ai wa amaige khaba su khara sauning laga leibanina bebar ka yaudaba makai haire
हाइगदबदु करिनो हारो सकेनबी तौसिनदुन हारि खाबा नंग अवाबा तारे हाइबा आई खंगी अदुना नंग मफम असिदगी लापना चटखरो मतम खरा मिरमदा लेरुरो करिगुम्बा नंगसे पुलिस की मखुता ताकिबा थोक्लबदी नंगसु आइसु अमत फररोय मदुदा चंगदबा सेनफम खुदिंगमक्तो अइना नंगोंदा पिरगे सकेनबीना हारिबा वादु खाबा कयादी थाजा फाते अदुबो मासु सीबा हाइबदुदी पामदबनिना तपना करंबा पुंजादा करंबा मिकुप्ता सकेनबीना अइगी वादी ngasi hekta chatkhro haisida leire adubu nangna mafam asidagi chatringayda mi amadi halamdaba yaroi madu tabada khabadu khangsau sauningba phauruktuna kari wanoi teima mi ama hatpagai si tarai khalira ai ngamlaroi isana isabu hanjin awaba piba aduna ai kanagi sumating loduna atopa mafam amadasu chatlaroi Sakenbina khaba nangbu ngawr bro handaki sidi yam laigani ye hat ka dawri base leisabi machani khaba leisabi machani hairak paduda ngakna kana Sakenbina khonjel tu khara taptharaga nason pikna ai khoida leibi leisabi machaduni khabana madi kari maramge Sakenbina maram haibubu hausit man achan bagi maramda tiket pahurak le aduna achan bahat pada aigi khut yawi haibasi ma khangki ba thoklabadi ibani jel ta leiba tabani aduna ai nangonda lak manga pirge nang hausing mak yum du dagi thoklo aduga isu lupi macha du pu tu na thoklage khaba wakhal do ngai hak khali adubu masu confirm khangdre lak manga du leirabadi magi hawdok naba yagadori adumna ngayhak tumin leiruraba matung tapna hari phare teima horel numidang thabak asi pangthoklase hawjik thabak adu pangthokpa yaroi tawbatabu karubidi phajinunu thambiramo Sakenbisu khabana hariba wadu hoi haidunu yadare aduna phone atu sat kakdaga mamai du leithorakpa matamda karubidu maya ha karaga leptuna leramle madu ubada Sakenbidu khangladuna makhutta pairiba phone du leimai da takiba khanghaude karubisu karimata haide adum leptuna leiri Sakenbi non tharaga mamitu karubida yenglaga makhutuna phone aduda lamlaga khungat laba matung mafam adudaki khonglei thuna imong lomda changlei karubisu hoi mai haidana mafam aduda leptuna leiri asumna sum haukiduna numidangi matam osilakle adubo Sakenbi tasengna masada kiba phori khabaga makhoi anina sanakiba waridu karubi tahoba jala haina aduga amuksu karamnadi hangludi karubi nang khaba ibanina sanakiba wari singdu tahobra haina adumna yamna langtakna leiringaida Sakenbina leiribaka aduda yamna thajadana mi ama sensilak badona tawbagi makhol tarki madu tabada Sakenbidu masada swai lawba amaga loinana akoi badu koyeng yengi manasum ka adugi akoi baduda yenglakpa matamda mahaki kada paliba maya karap tawna leiriba thongnau aduda mi ama cheptharaga yengbagi mawongda mamit ngakta uraki madu ubada Sakenbidu tu khyau chunglaga khanglau lauri kanano aduga nakal amadana taniyasu loisinba yaba thabak khudingmak loisilaga magi kada tumba changkre matam aduda karubisu taniyagi kada changlei taniya karubi changlakpaduda karu nang sida oina tumlage hariro karubisu mangakto nomlaga hoi haibagum tauri taniyasu karubigi tumphamdu ningthi jana sembiraba matung tapna hari karu nang sida tumloko matam aduda
Karubidu Taniagi Kudangduda Haifet Chiklaga Yanbagum Tori Tania Su Karubina Kariguma Karadi Hainingli Haiba Kangladuna Tapna Karu Kaidorake Nangbo Karubi Taniagi Kudangdu Tapna Taduk Laga Tapna Yengklatuna Ka Adugi Thong Aduda Amuk Yenglaga Mangaktu Induna Thong Asi Lonsilo Haibagum Tori Matam Aduda Tania Su Chatuna Thong Adu Amuk Chet Lonsin Kre Aduga Saken Bina Somda Ka Aduda Matomta Koilau Lautun Lady Madugi Tancha Aduda Saken Bigi Phone Adu Ring Lai Phone Gi Ring Makol Aduda Ichik Chiklambaka Adu Pumnin Hek Nin Bugum Taukre Aduna Pamung the Lady Phone Adugi Manakta Tap na Changsilagi Yengi Adubo Khapa Wedami Matam Aduda Saken Bi Taha Phone Adu Paikat Aga Khaba Su Nason Pikna Itema Aina Koigi Tunganda Lady Saken Bi Sat Hari Adudi Nang House Koi the Sangtuna Ai Kagi Tungnau the Yanambra Kabana Karinu Tema Ai Hujik the Laktangari Itema Tolo Nung Suchuga the Bumali Atiasi Punga Monkre Nung Sisam Silly Saken Bi Masado Itak Takale Karinu Tori Basaina Aduga Tap Nahari Paredudi Ai Mabu Pudum Tolaki Asumna Phone Adu Tamnari Madugi Matung Saken Bi Karubi Kadai the Labagi Haina Haifet Yungi Ka Kuding Changduna Yang Lurba Matung Taniagi Ka Dalai Aduga Ka Adugi Tongzin Mapan the Leplaga Tania Tabro Tania Tong Seong Tango Tania Sutaraduna Tong Du Hek Hangi Tobaga Karubina Tong Aduki Mapa Chap Chana Leptuna Hangano Haibagum Tori Tania Karubida Nakchanana Yengduna Lady Aduga Karubisu Tania the Wakaradi Haining Libani Adubo Marul Togna Haiba Haitrabanina Ingit Piduna Saken Bina Mabu Uhaning de Haiba Takraduna Tong Adugi Marum Adu the Lairaka Haibagum Masadu Amuk Sat Sangsinduna Kundun Laikre Madu Pummak Tania Sukangluduna Kari Su Haidre Aduna Tong Adu Tap na Hangtoi Matam Aduda Saken Bisu Liptuna Lay Aduga Hanglay Tania Nangi Kada Karubidu Labro Tania Su Laite Haina Kumlay Saken Bisu Sat Amuhari Madugi Huido Kadai da Mukshat Krabzano Mabu Yum Sanganduna Tamlam Laga Ibani Dukan Fawudang Salusai Getobuni Tania Su Matang Matam Chadana Saken Bina Dukan the Satsi Hairibasi Karigino Kanduna Mamitu Karubina Lady Bumafum Adum the Yang Lay Aduga Karubisu Mana Lady Ba Tong Marum Adudagi Haifet Cheptaduna Yengduna Lerambana Taniagi Marol Tok the Mideng Adugi Maram Kangladuna Tali Hayu Haiduna Mangaktu Sat Hari Saken Pina Amukaswari Pare Dudi Ibani Dukan Salurasi Masuman to Pole Rasano Yumse Solon Sindun Tamlam Rasi Tania Su Sat Kumlai Mama Isasi Kaya Nuai Pati Aduna Ile Horagi Mama Wena Serpiruro Saken Pina Ihe Aisu Kokse Sikpan Loerbani Aduna Panadum Tan Chanare Abungogi Manakta Hek Chatpadusu Hayeng Taye Adugi Magi Manakta Puna Bacha Takara Lairusi Aidan Tobani Ado Pharmacy Yoxilasi Taniatu Kumpamga Kangdre Aduna Saken Bigi Matung In Badamatare Asumna Anidu Punna Thongwinare Makoi Ani Hek Tokibaga Karubisu Amuk Haugatuna Tolakle Adubo Mana Yum Adudagi Tokpa Nanghodringaida Saken Bina Thongdu Sat Lonsin Kre Matam Aduda Karubidu Thong Adugi Mapada Leplaga Bow Kongi Tania Amadi Saken Bi Ani Dusu Taraduna Tania Nahari Mama Karubisi Imungdalere Saken Bina Kuira Kadabasunata Basibo
ꯂꯩꯒꯦꯁꯨ ꯂꯩꯍꯧꯔꯁꯅꯨ ꯑꯗꯨꯝꯅ ꯋꯥꯗꯨ ꯇꯔꯥꯏ ꯇꯔꯥꯏ ꯈꯨꯝꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯐꯤ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯨꯞꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯇꯅꯤꯌꯥꯗꯤ ꯃꯅꯤꯡ ꯃꯃꯥꯡ ꯃꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯃꯈꯣꯡꯗꯨ ꯊꯥꯡꯂꯤ ꯅꯣꯡꯒ ꯆꯨꯕꯅꯤꯅ ꯃꯤꯁꯨ ꯑꯃꯠꯇ ꯆꯠꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯔ ꯂꯥꯛꯄ ꯍꯧꯔꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯇꯅꯤꯌꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯅꯤꯌꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯃꯈꯩ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ ꯇꯅꯤꯌꯥꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯁꯠ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯈꯥꯕ ꯑꯣꯏꯔꯝꯕꯗꯨꯗ ꯁꯛꯍꯦꯟꯕꯤ ꯃꯥꯁꯨ ꯌꯥꯎꯅ ꯇꯅꯤꯌꯥꯕꯨ ꯃꯆꯤꯟ ꯃꯦꯟꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯇꯅꯤꯌꯥꯗꯨ ꯃꯁꯥ ꯅꯥꯟꯊꯣꯛꯅꯅꯕ ꯃꯈꯨꯠ ꯃꯁꯥꯗꯨ ꯐꯠ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯈꯥꯕꯒꯤ ꯃꯈꯨꯠꯇꯒꯤ ꯁꯠ ꯂꯤꯊꯣꯛꯂꯒ ꯁꯛꯍꯦꯟꯕꯤꯕꯨ ꯂꯥꯛꯇꯅ ꯏꯟꯊꯨꯔꯝꯂꯒ ꯃꯥꯏꯀꯩ ꯈꯪꯗ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯀꯥꯔꯨꯕꯤꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯅꯅꯕ ꯂꯝꯕꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯥꯟꯊꯣꯛꯄ ꯌꯥꯕ ꯂꯝꯕꯤꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯀꯥꯔꯨꯕꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯉꯛꯇꯨ ꯊꯥꯡꯒꯠꯂꯒ ꯈꯣꯡꯂꯤ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯀꯥꯔꯨꯕꯤꯅ ꯑꯗꯨꯝꯅ ꯈꯣꯡꯂꯤꯉꯩꯒꯤ ꯆꯩꯔꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯀꯥꯔꯨꯕꯤ ꯍꯔꯥꯎꯅ ꯃꯃꯩꯗꯨ ꯐꯠ ꯐꯠ ꯍꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯇꯅꯤꯌꯥꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯁꯛꯍꯦꯟꯕꯤ ꯑꯃꯗꯤ ꯈꯥꯕ ꯑꯅꯤꯅ ꯑꯃꯨꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯦ ꯇꯅꯤꯌꯥꯁꯨ ꯃꯈꯣꯏꯅ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯅꯣꯡꯂꯨꯛ ꯑꯗꯨꯗ ꯄꯪꯆꯦꯟꯗ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯝ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯂꯒ ꯇꯥꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯒ ꯁꯛꯍꯦꯟꯕꯤꯒꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯏ ꯇꯅꯤꯌꯥ ꯍꯧꯒꯠꯇꯨꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩꯗ ꯈꯥꯕ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯑꯅꯤꯅ ꯃꯥꯕꯨ ꯑꯃꯨꯛꯁꯨ ꯅꯝꯁꯤꯟꯗꯨꯅ ꯐꯥꯔꯦ ꯑꯗꯨꯒ ꯇꯅꯤꯌꯥꯒꯤ ꯆꯤꯟꯕꯥꯜ ꯑꯗꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯀꯨꯞꯂꯛꯈꯤꯕ ꯐꯤ ꯃꯆꯥ ꯑꯗꯨꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯊꯧꯔꯤ ꯃꯆꯥ ꯑꯃꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯄ ꯃꯈꯩ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗ꯭ꯔꯦ ꯆꯨꯔꯤꯕ ꯅꯣꯡꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯇꯅꯤꯌꯥꯅ ꯂꯥꯎꯔꯕꯁꯨ ꯀꯅꯥꯅꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯇꯅꯤꯌꯥ ꯆꯤꯟꯕꯥꯜꯗꯨ ꯋꯥ ꯉꯥꯡꯕ ꯌꯥꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯁꯛꯍꯦꯟꯕꯤꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯒ ꯃꯄꯤꯗꯨ ꯇꯞ ꯇꯞ ꯇꯥꯔꯛꯂꯦ ꯁꯛꯍꯦꯟꯕꯤꯗꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯇꯅꯤꯌꯥꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯑꯃꯨꯛꯁꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯗꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯥꯔꯨꯕꯤꯁꯨ ꯁꯒꯣꯜ ꯑꯃꯒꯨꯝ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯇꯅꯤꯌꯥ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯑꯅꯤꯅ ꯆꯠꯂꯝꯕ ꯌꯥꯏ ꯈꯟꯕ ꯂꯝꯕꯤ ꯑꯗꯨꯗ ꯅꯣꯡ ꯆꯨꯔꯤ ꯍꯥꯏꯕꯒ ꯈꯪꯗꯕ ꯃꯈꯩ ꯆꯦꯜꯂꯛꯂꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯇꯅꯤꯌꯥꯅ ꯃꯈꯣꯡꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯄꯪꯀꯥꯎꯗ ꯀꯥꯎꯊꯣꯔꯛꯄꯗꯨꯗ ꯁꯛꯍꯦꯟꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯑꯃꯨꯛ ꯁꯠ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤꯁꯨ ꯑꯃꯨꯛꯀ ꯇꯥꯞ ꯄꯥꯏꯁꯤꯜꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯊꯣꯛꯑꯦ ꯍꯧꯖꯤꯛꯇꯤ ꯁꯥ ꯈꯣꯗꯅ ꯑꯍꯤ ꯑꯄꯥ ꯅꯪ ꯁꯣꯏꯗꯅ ꯑꯆꯥꯟꯕ ꯎꯕ ꯐꯪꯂꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯀꯂꯛꯄꯦꯅ ꯅꯣꯛꯏ ꯁꯛꯍꯦꯟꯕꯤꯒꯤ ꯃꯤꯅꯣꯛꯇꯨ ꯎꯕꯗ ꯇꯅꯤꯌꯥ ꯇꯁꯦꯡꯅ ꯀꯤꯕ ꯐꯥꯎꯏ ꯈꯥꯕꯁꯨ ꯁꯦꯜꯒꯤ ꯃꯌꯥꯏꯅ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯃꯁꯥꯗ ꯃꯆꯦꯠ ꯑꯃꯠꯇ ꯄꯛꯇ꯭ꯔꯕꯅꯤꯅ ꯇꯅꯧꯔꯤꯕꯤ ꯇꯅꯤꯌꯥꯒꯤ ꯊꯣꯠꯂꯕ ꯈꯖꯥꯏ ꯑꯗꯨꯗ ꯃꯥꯒꯤ ꯆꯥꯎꯔꯕ ꯈꯨꯄꯥꯛ ꯑꯗꯨꯅ ꯑꯅꯤ ꯑꯍꯨꯝꯂꯛ ꯁꯦꯠ ꯁꯦꯠ ꯊꯥꯖꯤꯟꯕꯤꯔꯦ ꯑꯗꯨꯒ ꯈꯥꯕꯅ ꯍꯥꯏꯔꯛꯏ ꯀꯣꯏꯂꯦꯡ ꯂꯦꯡꯉꯤꯕ ꯅꯈꯣꯡꯁꯤ ꯇꯨꯃꯤꯟ ꯂꯩꯕ ꯀꯩꯗꯧꯒꯦ ꯃꯁꯤ ꯊꯨꯗꯦꯛꯎꯔꯥ ꯃꯁꯤ ꯍꯥꯏꯔꯒ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯊꯦꯛꯄ ꯍꯧꯔꯛꯏ ꯇꯅꯤꯌꯥ ꯎꯄꯥꯏꯗꯤ ꯂꯩꯇ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯃꯥꯕꯨ ꯈꯥꯝꯖꯤꯟꯕ ꯉꯝꯗ ꯁꯤꯡꯊꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯊꯃꯣꯏꯗꯨꯗ ꯑꯆꯥꯟꯕꯒ ꯀꯥꯔꯨꯕꯤꯒ ꯀꯧꯔꯤ ꯇꯣꯏꯅ ꯗꯥꯆꯥꯟ ꯀꯥꯔꯨ ꯅꯈꯣꯏ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯗ꯭ꯔꯕ꯭ꯔꯥ ꯅꯈꯣꯏ ꯑꯩꯕꯨ ꯀꯜꯂꯔꯣꯏꯗ꯭ꯔꯥ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯃꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯈꯔ ꯂꯥꯞꯇꯛꯅ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯏ ꯈꯥꯕ ꯑꯁꯤꯗ ꯂꯦꯞꯂꯤꯕꯁꯤ
มีนัดระข้าบสูสัตวันทุกตัวในยังเลยอดุกะอาศิตกันนะอดุมนาอันนี้ดูนะมาไม่อดุเลยทุกตัวนะไงฮักงักจานันลีบตัวนั้นเลยดิบ้ามีอดุได้ยังเลยไงดาตันยาสูมาตั้งจารีขันดูนะมาฟัมอดุดกีนารุนดาตับนเชียนทอร์เลยอดุกะมาคุยอันนี้สูนงมาเด็กอดุดามาซาดูอีป้าปากขันในยังลุรบมาตุงมาฟัมอาศิดกีจัดสีให้ดูนะมาไม่ดูสัตวันทุกตัวในยังเล็กมาตมดดีตันยาเลยดำเตรวารีสกีมาทั้งกีพาร์ทอโมไงมินักคิสี